Prime Minister Narendra Modi na Ngasi Punjab ki Adampur Air Base ta Hakthengnana Chattuna mapham aduda leiriba personal Singga Unakhre Adampur Air Force Station asi Pakistan na haukiba May 9 amasung tarada attack taunaba honarakhiba Air Force Station sing adugi manungda ama oiribani khongchat aduga mari leinana Prime Minister Narendra Modi na social media da thagalakpa post amada mahakna hai Adampur gi Air Force Station da Chattuna mapham aduda leiriba mathawna leiraba Air Warrior amasung lanwi singa unarure khongchat aduna top topa ithil ama phawhanki India pumbana leibak asigi Armed Force singna lauriba thaudang sing adu thagatli hainasu post aduda Prime Minister Narendra Modi na makhatana phongdorakli भारत माता की भारत माता की भारत माता की